lakle Inspector Tayai Ahan Mamaktada Inspector Tayai Tabiribasing James Hagruzamna Taram Nokchobagulena Ikoknona Kurumzari Ngasi Supuduna Laksari Inspector Tayai Satrek Kumbudra Manga Subatangka Ngasigi Tangka Asisu Inspector Tayai Wari Paring Asibunuk Sibibasingidama Ngayak Awapotana Madimiang Puning Loksing Oinenaba Semjaba Dugumba Tangkak Amani Ababasing Loksin Minas Hatabadina Kanda Taminasi Tabishi Pare Tema do Sasaru Gitema Ngasigi Singju Jam Hawiko Ini Pisaki Singju Dina Saringa Chupen Pendi Mahau Mai Singju Gonadi Karabule Sirkang Oh Singju Sariro Ini Pisaki Leiruso Ah Hotel Dudane Me to Pamdan Lehoban Singju do Leiru Bro Moina Pirak Pro Ima Equina Lerukunima Oh Hotel Duda Sumako any Lehoe Aduga Nakoinis the Singju Sale Yam Chana Bahabatari Niqua Sagadaban No Panupagi Maram than a Patabana Padatam and Gadaban Nanga Tobusing Dunane Low in a Losin Gadaba No Maxicang At San Miraina Banane I want the Tangadaba ID Poktabini Nane ID Pana Kanamatan High Gadaba later Adubune Nakwigi Pabung the Sunang Karakangal Imadia San Miraina de have a say Nanga Karakangal Nanga Toba more passing Duna low in a Losilagane No Panopada than Nanga Aran Mamidian Madupunamak to Yaro ID Yaro Harry Basin Ima I Kanimata Pabung the Hijat Hey Nachin to Tinune Machenji Tira Dana Nanga Toba Tabako in a Kariki Kangwe Doriba Nang Ponama in a Kangman Magi Munana Duga Haduga Nupa Duga Hotel Lega Pamdan Leo Taban Song Bahalaga Kugitung the Inaradan Masagi Sahi Matang the Yang Dadan Anganga City Irang Toribra Anganga Sini Irang Toribra Karino Mokuna Tok the Sari to Kangdrin Amuktan Wari Sana Dravadiar Magi number in a Hoboduda Aina Ponto Bataret Karino Mana Pamisi Hang Batar Soida Abadi Aingon the Luina Taina Gadoriba Ichanina Mina di Ubiro Soida Kanda di Mama in a Warakta Bahabuta Gadoriba Pare Call Totuna Magi Mo Kangbataridan Puna Maxing Simakatani Electan Abadu Aina High Bataridana Mama Magima Tony Mapana Pina Batoke Kaino Kumana Sibo Call Toruga Karimu Haidino Aiga Marilena Basunati Aduga Tamopari Magi Punsiwarituga Aduga Talaxidamo Kumana Karino Haidusipo Karimatosu Marilena Basunata Basada Karino Todurisibo Come I don't Poor Maladana Adu the Haidosunati Radada Salaga Hairusira Natragaibu Tamuna Nimanak Salaga Possible Tamusira Adu the Namokari Kangadoriba Kaino Kumana Torisipo I was Hamnalana Lordship Kaino Kank Mikarimatos Haizabusunata Baduda Amuk Nansaluragamo Karino Todisibo Topamama Kank Aduka Wapamasimo Kuimanamo Kuigi Pabung the Tamsilaga Abo Pabung Lana Lonanap Karino Kuimasi I know a queen and a women of the soin Kahina Kashu Hibisulate Aduka Abo Kuimana Lana Low Queen and also like No something I couldn't know Kadorija Kayagaba No I did Nangi Maramda Kuimamada in a game to hibility Adunano Kuimamada I giving a palaga as Yari as you can't one Mibulano was there Patti Haitarine Ado I know some the chamber of the Kishamaramida Mina Kuimaram the Panganga was so a same account of Pangam was you yam tale tanning there yam tinai young white Haitare Tabdi and Wasalapudo I think most of them lay I say I did do that and me later the see when so Imaquida I wouldn't see never was a mother do the hydra so pound the cry male. Quite bound I was ready. Quite say Uragana, Pona to Patagal, or Matak to Patam Hariba. I even
ꯇꯣꯉꯥꯟꯕ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯄꯥꯎꯅꯒ ꯈꯜꯂꯤ ꯋꯥꯈꯜꯁꯤꯁꯨꯕ ꯆꯦꯒꯤꯁꯨ ꯐꯣꯟꯐꯥꯎ ꯄꯥꯏꯗꯦ ꯑꯗꯨꯒ ꯅꯅꯥꯎꯒꯤꯗꯤ ꯒꯥꯔꯤ ꯕꯥꯏꯛ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯆꯦꯅꯁꯨ ꯈꯔ ꯍꯥꯏꯖꯤꯟ ꯈꯣꯠꯆꯟꯕ ꯈꯔ ꯇꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯆꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯥꯟꯅꯔꯣꯏ ꯈꯔ ꯈꯦꯠꯅꯅꯤ ꯍꯥꯏꯇꯥꯔꯦ ꯆꯦꯀꯣ ꯅꯅꯥꯎ ꯑꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯤꯌꯦ ꯐꯣꯟ ꯂꯩꯌꯣꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯪꯅ ꯒꯥꯔꯤ ꯇꯣꯡꯕ ꯈꯣꯠꯄ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯤꯌꯦ ꯆꯦꯆꯦꯗ ꯂꯥꯟꯅ ꯂꯧꯒꯅꯣ ꯆꯦꯆꯦꯗꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝꯇ ꯈꯟꯕ ꯂꯩꯇꯦ ꯑꯁ ꯌꯥꯔꯦꯗ ꯆꯦ ꯆꯤꯟꯗꯤꯀꯣ ꯑꯗꯨꯝ ꯊꯦꯡꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯐꯖꯔ ꯂꯣꯏꯔꯦꯕ ꯃꯅꯨꯡꯗꯅ ꯅꯠꯇ꯭ꯔꯁꯦ ꯅꯅꯥꯎ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯨ ꯀꯩꯒꯤꯅꯣꯕ ꯐꯣꯟꯗꯣ ꯑꯃ ꯂꯩꯒꯦꯒ ꯀꯩꯅꯣ ꯄꯥꯎꯗꯣ ꯀꯣꯛ ꯍꯥꯏꯔꯣ ꯑꯗꯒꯤ ꯒꯥꯔꯤꯗꯨꯁꯨ ꯅꯪꯒꯤꯁꯨ ꯀꯩꯅꯣ ꯑꯦꯛꯇꯤꯚꯥ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯔꯣꯅꯦ ꯅꯠꯇꯦ ꯑꯩꯁꯨ ꯆꯦꯅ ꯀꯔꯤꯝꯇ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯆꯥꯕ ꯀꯔꯤꯝ ꯉꯝꯗ꯭ꯔꯦꯕ ꯑꯗ ꯃꯤꯌꯦꯡꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯗꯣꯏ ꯐꯤꯕꯝ ꯂꯥꯛꯑꯗꯤ ꯆꯦꯅꯁꯨ ꯑꯩ ꯅꯨꯡꯁꯤꯔꯛꯇ ꯇꯥꯕꯅꯤ ꯆꯦ ꯑꯩ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯉꯁꯥꯏ ꯈꯨꯟꯗ ꯑꯗꯨ ꯇꯧꯏ ꯃꯨꯁꯂꯤꯝ ꯈꯨꯟꯗ ꯂꯩꯍꯧꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯄꯥꯎꯒ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯠꯇꯦ ꯄꯥꯎ ꯈꯪꯉꯤꯁꯦ ꯆꯦꯅ ꯇꯝꯕ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯇꯝꯗꯣꯏꯅꯣ ꯌꯥꯔꯦ ꯆꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯆꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯄꯩꯁꯥ ꯈꯤꯇ ꯂꯧꯒꯦ ꯇꯧꯅꯤ ꯒꯥꯔꯤ ꯊꯥꯎ ꯑꯝꯇ ꯌꯥꯎꯗꯦ ꯏꯃꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣꯃꯤ ꯏꯃꯥ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯂꯧꯔꯕ ꯑꯩꯅꯗꯤ ꯄꯥꯕꯨꯡꯗ ꯀꯔꯤꯃꯇ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥꯅꯤ ꯏꯄꯥꯅꯨꯄꯥꯕꯨ ꯃꯤꯅ ꯉꯥꯡꯅꯔꯒ ꯑꯩꯅ ꯏꯄꯥꯅꯨꯄꯥꯕꯨ ꯌꯣꯟꯒꯗ꯭ꯔꯅꯤ ꯑꯃꯔꯣꯝꯗ 이마도 그다이 착하잖아. 폰가 독살라가 뭐 그리 뭐 하절로도잖아. 이거 까나다 하이키 되는 뜻이고 라다도 수꼭 락디네. 담은 아닌 넘버 여러가디 머롤라면 땅 하이키니다나. 그리고 이노 직 떠가 돌이버시고. 이노네 포키마파나 좀 웅갈라이고. 너무 예쁘네. 나사다 어원 버킷 그림 딱 락트리브라는 거. 파네야는 디호나바니 에도 그리노네. 타모이도 뿌라 눅니 타모이 얼마래? 그리노 눅니 타모이보. 그리노보. 나티다 레이드나 이나이디. 아파함도 닝범도수 나티. 그리노보 능능 좀 하우크로 분치도 많이 좀 떠올리게 해라봐. 이거 나랑 손에 베비 거기 와리 와다이 사나면 담다. 능나 생보 펌도 하도록 타모이제 이리봐. 악도 좀 다바도 좀 다바. 나티. 너무 어떻게 와칸도 좀 칼레이게 해라. 아이부미는 좀 넘었다 칼레이드. 어두가 아이 사이 마땅 수용. 어두가 이내 랩키버도 랩크러번. 낭나 이게 타모이부 홍도포디 개동능도 승어모. 낭나 이부 뭐 펌스 가오르가 아이부 윤파나 너무기다 먹다 낭나 칼리버 칸도디 프라 하리마니. 아이디 하우크러번 마tamda 낭 이나 마펌스데 락다나 랑키버 꼬이키버 찻키버 메야마도 노노노 닝싱거기 와. 어두가 낭나 와칼라마다 칼. 낭나 이부 윤파나 너무기다 먹가오르가 호이 아이 윤파라기. 아이기다먹다 누피 마티오 하다나 아이 낭이나 나타 라키버디 나티 아스 야레게 도르게 두기 토픽도 체인지 토르지 아이나 하버디네 본치제 고박세투 나마카도 쿠버데네 마콘 호더번 시 시다니 호리지 고 아두나네 본치에 시다 타이프다 누피 마디 야우도 야다번 낭어지니 빠빠빠빠빠 툭 똑칼락다나 나마시데다 타박지 짜라짜라 카칼락다나 비즈니스 카칼레 시엔주 카라 토칼레 나티 보노막 싱싱 이마가 바bun거들 레르마디 깜 농아니 낭나 솜 나카나 제일 레링에데디 오이나 타박싱도 로인 토크레 제일리게 톨라가 나나 이마 바bun기 타박 토럼 야부 톨럭보데디 에이다 원 타모 이제 까바니 아두부 뿌노막도 호크레 마시 뿌노막시 토크르 마뚱도 호직디 비즈니스 마이 온선드나 타박 뿌노막 마이 빨란 낭교지 와리바 하이바부 나하기 뿐 시기 콩로이 오이게 데비니 비에마 카왈 마시 각다니세 마시 각당 레레디네 에이 타모시 에이 비엘레동네 그리노 하이디보 본치데 윤판드르베디 힝베야 데브로 낭나 아이네 마펌스데 라이세 윤판바기 데먹다 락파네나 칼라가디 얌랄 아이 뽕닝 와칼세 카직당 상동나바 낭이네 낚시다 락파네 아스 야레게 도르게 아두기 데먹다 네이나 하이세세 그리노 낭 뭐디 간페이 앙앙우데 앙앙웨보 베비세 아이디 얌낭시 그리고바 낭나가 가직당 아빠마기 와헤 마땅 깍랑나 하이라디 앙앙시부데 좀 아이니 야한베데 코타 레이레 하리바 야레 아두기 와팜도 똑시 미네네 마두 타크르고 크르가 얌나 란 온 아스 그노 미네 란 우드리 야브라이지보 나티 미네 란 우드리 야브라 마두 번부터 에이 로이 호나저게 바세 낭나네 호이 당 타유세 호이 당 하이고 에이 로이 호나르게 바 아스 야레세 아두기 와도 똑시
Tamo, what is it? Sanbati Sanari Habu, Ayu, Wapam of them, Kitang Hajageba. Susla, Carino Nangamu. Tamo, a day taking at this. I wish the young baby say. Manasu, Tamosu Krakar Kanjabugum Sutawi. Ado, Tamo, Tamonik get a matang pirati, Angando. I worry them Sagiba. Aduga, a queen in a yana about them Sinjari Haribatamo. Susla, Maduka don't the Tobigan. Maduga, Ipon Kodimona Kobakunanam, Minangang Nanaman. Na queen in a Bunushi Kang. Ay, young pan, you are forming on the lady. I pity us the cake a show home lady. I would tajo. Ostamo, I couldn't send Jeremy to the Yabuke. As a Yaretos, I do what do. Can Mina Kobakunani, Mina Kobakuna the Diabrava. Nati, Moima Pana, Masana Pidipurga, say, what from the Yari again, hide a di, Adumia Durava. See, Honabadikashuka digan, Mangish Mangus no, Mohuni, Tamoimaga, Nisi Marilyn, and Siam Luminico. Angang so Tamoy, she can't come with the Maleva. What do you say, Musutakrabanina? How do you magi putting the curry powder? Nothing. Quite Canada again with the idea. Mangish Mangus look at her again. I think the mook, Yaris was Nanka Chong over and I will later get it. Sosila, Candy, what do you do? Among the inbozy, on the go. I'm to echo. No queen in a Madutang de Tobigan. Please. Ponomalani. Oh, Neko. Can Hello. Hello. Somsibo Munano de Labor. I'm Paldigila Heaven Pama. Oh, money. Have you? Curry. A take a shukiti nateda. Somsi Canano Carino, Habati, Equayamuna Kanzade. Aduga Wapamana. Some say he so. Yankagi Maya. Hoi. I say Yankagi should. Yankay Sugar. Suri and Happy to share. Curry Lebirobuki. I should not tell. A Koyisan of Pimaga. I pet Marilyn of Bugumba, Irang Purang Tobugumba. Yaragadi, Isagi says you get anging view. Aduga, Wapamasi Mapana Taraga, I want to win a taina ragadaba. And Yaragadi, Madugi Wakal to Tadopiraga, Isanopitiki Kralap Tupin and Abana. I say Hizer living, Lana Lobiganuko. Let Canano, Ponte du Canano. Nako, Mutoneko. What are we going? Hadona Lana Ubi. Adongi Sanopiga, Carigumamatan Marilina Ballet. Adongi Sanopika Taganati. Nupi Matagaiga Marilina Zati. Ibuarano Migina, cooking vegan. Oh, Yam no wiser, Yam no wiser. Wapamadugi, Yam not Tagatari. Chanopicidi, Panga Pangzaban, Ingaudo Mogzaban. Magi Momatoshinane, Caricumamatam, the Henchilak Pocopa Caricari or so. Isani in a Kalaga, a Karangakopio. Madumtang hides again at Obani. Opamasima Pa Taragadi, Agi Tarakadaba. Aduna, Swidring Amdring at the Hidena, Wapam the Kazik Tangtams Obanico, Lana Lobibiadi. Ay, Karimatalana Lozeti. Ado, Isanapigi Mamindo, baby Cobani, baby. Papa, a died a Suyamna, which I said, me meet Yamna Nana Haitare. Aduna, Isagisu, Sahimatan Kazik Tanging Biraga, Wakan Kit and Kanta Biraga Haitare. Angangsiki Mapung one and nobody Tobidanaba, Haizeriba. Tamjare, Yam no Izere, Wapam Simatang, Tabiba Gidamak, Somdane, what is any Bunimbunim Sunganar Patagi, Mapayo Kragadi, Angondamuk, Yambira Karani and Tobin, Yaragadi Wapamase, a Kuyimunanda, I Pazanam the Sagi di Kanmani, Ado, Pari, I show 4 numbers, Sequati Tirga take the Toxaravan. What are we be adico? Tamjare. Oh, Nati. Canano Pondori do. Cananova. Let it. Can you man hide to carry? I need a quite have it. Baby, Mamma or Mal. Angangi Wakaltado. Mongongi lapto. Aduga. Wapamasi Mapata Arabadi Haidena. Hang on that. Section Wapam Tamopan it. Can you Najib? Maribolin a dre, Hana Kainerva. No bonus in a dre, Hana by Pineria. Adore dear, I Ikakale, some Ikakale Hajin. I some Ikakala Cadore. I'm to Nako Gadorge. Mina Hari the Sumdro. I say him a tanga, baby Gamna Kenny. Mina Lano Kenny.
ꯃꯤꯒꯤꯗꯤ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯃꯆꯥꯒꯤꯗꯃꯛ ꯈꯟꯖꯗꯨꯅ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯑꯩꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯑꯁ ꯌꯥꯔꯣꯏꯗ ꯑꯗꯨ ꯑꯉꯥꯡꯗꯨꯗꯅꯦ ꯋꯥꯠꯄꯤ ꯅꯦꯕꯤꯗꯅ ꯑꯗꯨꯅ ꯇꯧ ꯑꯩꯅ ꯈꯜꯂꯤꯅꯤ ꯑꯉꯥꯡꯗꯨ ꯁꯤꯡꯖꯨ ꯆꯥꯁꯤꯒ ꯍꯥꯏꯕꯗ ꯉꯔꯥꯡꯁꯨ ꯌꯥꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯃꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯔꯒꯦꯕ ꯅꯨꯡꯁꯤꯅꯕꯗꯨꯕꯨ ꯆꯍꯤ ꯑꯗꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯗꯨꯅꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯃꯤꯅ ꯅꯣꯛꯅꯒꯅꯤ ꯑꯩ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯖꯒꯦ ꯀꯩꯗꯧꯔꯕꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯂꯩꯒꯦ ꯑꯁ ꯑꯗꯨ ꯌꯥꯔꯣꯏꯅꯤ ꯍꯧꯖꯤꯛ ꯀꯣꯏꯕ ꯀꯣꯏꯅꯗ꯭ꯔꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯁꯤꯐꯥꯎꯗ ꯃꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛꯁꯨ ꯀꯣꯏꯅꯗ꯭ꯔꯁꯨ ꯉꯥꯡꯅꯗ꯭ꯔꯁꯨ ꯃꯣꯏꯗꯤ ꯕꯗꯅꯥꯝ ꯄꯤꯗꯣꯔꯤꯅꯦ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯍꯣꯡꯊꯣꯛꯑꯁꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯑꯉꯥꯡꯗꯨꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯒ ꯑꯁ ꯃꯣꯏ ꯃꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯪꯉꯤꯅꯤ ꯃꯤ ꯑꯃꯠꯇ ꯂꯣꯏꯅꯕ ꯌꯥꯗꯕꯅꯤꯅꯤ ꯄꯩꯅ ꯃꯃꯤꯠꯇꯨ ꯌꯦꯡꯗꯅꯅꯦ ꯑꯩ ꯈꯪꯉꯤꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯀꯩꯊꯦꯜꯗ ꯃꯥꯒ ꯊꯦꯡꯅꯔꯝꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠꯁꯦ ꯄꯩꯅ ꯌꯦꯡꯉꯦꯗꯤ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯉꯤꯖꯥꯠꯅꯤꯗꯅ ꯏꯁ ꯐꯣꯟ ꯅꯝꯕꯔꯅ ꯀꯅꯥꯗꯩ ꯂꯧꯔꯤꯕ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯔꯒ ꯃꯥꯅ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯣꯟ ꯅꯝꯕꯔ ꯈꯪꯉꯝꯃꯣꯏꯕ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯔꯒ ꯐꯣꯟꯒ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯐꯥꯎꯗ꯭ꯔꯦ ꯃꯤ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯃꯤ ꯁꯨꯁꯤꯂꯥ ꯃꯤꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯅꯨ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯤꯒꯤꯗꯤ ꯆꯦꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯝꯒꯅꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯃꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯏꯆꯝ ꯆꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯃꯥꯅ ꯉꯥꯎꯖꯕꯗꯨ ꯃꯥ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯔꯝꯂꯅꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤꯁꯨ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯂꯝꯕꯤ ꯂꯝꯒꯥꯡꯗꯁꯨ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯈꯔ ꯍꯣꯠꯅꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯑꯩ ꯀꯩꯅꯣ ꯍꯦ ꯅꯪ ꯋꯥꯗꯤ ꯉꯥꯡꯅꯕꯗ ꯍꯧꯗꯉꯥꯏꯗꯤ ꯀꯥꯔꯟ ꯑꯃ ꯇꯥꯁꯜꯂꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯗꯨ ꯀꯔꯤꯅꯣꯅꯦ ꯅꯨꯡꯁꯤꯅꯕꯗꯨ ꯃꯃꯥ ꯃꯄꯥꯅ ꯌꯦꯠꯂꯒ ꯍꯦꯛꯇ ꯊꯨꯡꯅꯗꯦ ꯑꯗꯨ ꯇꯧꯗꯦ ꯂꯩꯕ꯭ꯔꯣ ꯌꯥꯅꯗ꯭ꯔꯁꯨ ꯊꯨꯡꯅꯕ ꯃꯌꯥꯝ ꯂꯩꯗꯨꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯒꯤꯁꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯗ꯭ꯔꯤꯗꯨꯅꯤ ꯑꯗꯨ ꯅꯪ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯕ꯭ꯔꯣ ꯆꯦ ꯑꯩꯒꯤꯗꯤꯅꯦ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯍꯔꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤꯅꯕꯗꯤ ꯌꯦꯠꯄ ꯍꯧꯔꯛꯏꯁꯦ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯆꯦꯠꯁꯟꯅꯕꯒꯤꯅꯤ ꯑꯅꯤꯗꯣ ꯇꯔꯥꯏ ꯂꯩꯔꯗꯤ ꯏꯀꯣꯝ ꯀꯣꯝꯃꯒ ꯅꯨꯡꯁꯤꯅꯕꯗꯣ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯅꯔꯣ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤꯅꯦ ꯈꯔ ꯑꯊꯤꯡꯕ ꯈꯔ ꯑꯌꯦꯠꯄ ꯄꯤꯕ ꯃꯗꯣ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯕꯅꯤ ꯊꯕꯛ ꯑꯃꯗꯁꯨ ꯉꯥꯏ ꯃꯤꯅ ꯌꯦꯠꯄ ꯍꯧꯔꯕ ꯌꯦꯡꯁꯤꯟꯕ ꯍꯧꯔꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯕꯅꯤ ꯑꯩꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯈꯪꯉꯕ ꯃꯄꯥꯁꯨ ꯈꯪꯒꯅꯤ ꯑꯗꯩꯗꯤ ꯂꯩꯀꯥꯏꯁꯨ ꯈꯪꯒꯅꯤ ꯃꯤꯁꯨ ꯈꯪꯒꯅꯤ ꯃꯊꯪ ꯈꯪꯒꯅꯤ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯕꯦꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯅ ꯄꯣꯝꯅꯤꯟ ꯅꯤꯜꯂꯅꯤ ꯃꯥꯂꯦꯝ ꯑꯁꯤ ꯉꯥꯡꯅꯔꯅꯤ ꯁꯣꯟꯅꯔꯅꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯝꯗꯨꯗ ꯉꯥꯡꯅꯔꯗꯤ ꯐꯔꯕꯅꯤ ꯅꯈꯣꯏꯅꯤꯗ ꯊꯨꯡꯅꯔ ꯂꯣꯏꯔꯦꯁꯦ ꯃꯃꯥꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅꯕꯗꯣ ꯃꯔꯤ ꯆꯦꯠꯁꯤꯟꯕ ꯍꯧꯔꯛꯑꯒꯗꯕꯅꯤ ꯌꯦꯡꯉꯨ ꯕꯣꯟꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅꯅꯦ ꯌꯦꯡꯁꯤꯟꯕ ꯌꯦꯠꯄ ꯍꯧꯔꯕ ꯃꯔꯤꯗꯣ ꯁꯨꯝ ꯆꯦꯠꯁꯟꯅꯔꯛꯑꯗꯧꯅꯤ ꯅꯨꯡꯁꯤꯅꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯗꯧꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯒꯠꯂꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗꯣ ꯑꯉꯛꯄꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯕꯨ ꯑꯩꯅ ꯃꯤ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄ꯭ꯔꯣ ꯃꯤꯉꯣꯟꯗ ꯌꯦꯠꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ꯭ꯔꯅꯤ ꯌꯥꯔꯦꯁꯦ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯑꯁꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯥꯎ ꯆꯥꯛ ꯆꯥꯔꯒꯅꯦ ꯃꯈꯥ ꯁꯥꯟꯅꯁꯤ ꯂꯥꯎ ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯗꯝꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯗꯝꯅꯤ ꯃꯃꯥ ꯈꯪꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤꯗꯤ ꯃꯄꯥꯁꯨ ꯈꯪꯉꯅꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯁꯤ ꯇꯥꯟꯖꯥꯁꯤꯗ ꯕꯦꯕꯤꯗꯨ ꯁꯥꯠ ꯑꯝꯇꯪ ꯂꯥꯛꯑꯗꯤ ꯐꯗꯧꯅꯦꯃꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯑꯣꯏꯔꯗꯤꯅꯦ ꯕꯦꯕꯤꯒꯤꯅꯦ ꯐꯣꯟ ꯑꯃ ꯂꯩꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯒꯅꯦ ꯁꯨꯁꯤꯂꯥ ꯊꯥꯖꯤꯜꯂꯒꯅꯦ ꯆꯣꯛ ꯊꯤꯜꯂꯗꯕꯅꯤ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯇꯞꯅ ꯍꯧꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯁꯤꯗꯒꯤꯗꯤꯅꯦ ꯋꯥꯔꯤꯁꯦ ꯊꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯁꯤꯅꯤ ꯂꯥꯎ ꯆꯠꯁꯤꯔꯣ ꯆꯪꯉꯁꯤꯔꯣ ꯆꯥꯛ ꯆꯥꯔꯨꯁꯤꯔꯣ ꯃꯨꯅꯥꯅ ꯃꯈꯥ ꯇꯥꯅꯅꯦ ꯃꯔꯤ ꯂꯩꯅꯗꯅꯕ ꯇꯧꯁꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯅ ꯆꯠꯈ꯭ꯔꯁꯨꯅꯦ ꯑꯩꯈꯣꯏꯅ ꯊꯤꯜꯂꯛꯑꯗꯧꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯥꯎ ꯆꯠꯁꯤꯂꯣꯁꯦ ꯔꯥꯙꯥ ꯑꯧ ꯁꯤꯗ ꯂꯩꯌꯦ ꯆꯪꯉꯣ ꯁꯤꯗ ꯆꯪꯉꯣ ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯆꯪꯉꯣ ꯀꯩꯒꯤꯅꯣ ꯅꯪ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯒꯤꯅꯣꯕ ꯑꯁ ꯏꯕꯦꯝꯃ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯒꯅꯦ ꯍꯦꯛꯇ ꯌꯥꯗꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯤ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯏꯇꯞ ꯇꯞꯊꯔꯒ ꯂꯥꯛꯏꯗ ꯏꯔꯥꯡꯇ ꯂꯥꯡꯉꯒ ꯅꯣꯐꯦꯠꯇ ꯇꯧꯔ ꯂꯩꯖꯕꯁꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒꯦꯕ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯕꯦꯝꯃ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯔꯦ ꯀꯔꯤꯒꯤꯅꯣ ꯀꯣꯛꯀ ꯁꯥꯔꯤꯁꯤꯕꯣ ꯅꯣꯐꯦꯠꯇ ꯇꯧꯔ ꯂꯩꯕꯁꯤ ꯀꯣꯛ ꯁꯥꯔꯤꯁꯤꯅꯗꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯐꯥꯎꯔꯛꯇꯅ ꯅꯠꯇꯦ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤ ꯂꯥꯡꯒꯣꯏ ꯆꯟꯗꯅꯅꯦ ꯈꯨꯗꯨꯝ ꯆꯟꯈꯤꯗꯅ ꯃꯄꯨ ꯑꯁꯦꯡꯕ ꯊꯣꯔꯛꯂꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯕꯁꯟꯇ ꯂꯥꯛꯈꯤꯒꯦꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯑꯣꯡꯁꯤꯕꯨ ꯅꯥꯀꯦꯟꯊꯥ ꯂꯥꯛꯄꯗꯧꯅ ꯄꯊꯔ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯅꯣꯕ ꯇꯧꯔꯤꯗꯨꯕꯣ ꯑꯁ
ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯋꯦ ꯀꯔꯤꯒꯤ ꯀꯣꯛ ꯉꯥꯎꯔꯤꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯅꯨꯡꯁꯤꯒꯥꯏꯅ ꯍꯥꯏꯔꯛꯑꯕ꯭ꯔꯥꯕ ꯀꯔꯤꯒꯤꯅꯣꯕ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯀꯣꯜ ꯇꯧꯅꯦꯁꯨ ꯍꯥꯏꯍꯧꯋꯤ ꯑꯗꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯋꯥꯗꯨꯕꯨ ꯑꯩꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯀꯩꯅꯣ ꯀꯣꯜ ꯇꯧꯗꯣꯏꯅ ꯀꯅꯥꯗꯅꯣ ꯑꯗꯨꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗꯗꯤ ꯇꯤꯟꯅꯩ ꯍꯥꯏꯔꯒ ꯋꯥꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯅ ꯂꯣꯠꯁꯜꯂꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦꯕ ꯋꯥꯗꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯇꯥꯃꯣ ꯄꯥꯔꯤꯒꯤ ꯋꯥꯅꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯜꯂꯕꯅꯤ ꯅꯪꯅ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯁꯥꯔꯅꯤꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯅꯪꯒꯤꯗꯨꯕꯨ ꯇꯥꯃꯣ ꯄꯥꯔꯤꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕ꯭ꯔꯕ ꯑꯩꯁꯨ ꯈꯜꯂꯦ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯏꯉꯥꯎ ꯉꯥꯎꯖꯅ ꯄꯪꯂꯩꯗ ꯂꯩꯔꯤꯕꯗꯤ ꯃꯥꯟꯕ ꯑꯗꯣ ꯅꯪꯁꯨ ꯊꯃꯣꯏꯗꯤ ꯄꯥꯟꯕꯅꯤꯅ ꯊꯃꯣꯏꯗ ꯀꯔꯤꯅꯣꯝꯃ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤꯀꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ ꯑꯩꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯁꯤꯒ ꯅꯪꯅ ꯀꯔꯦꯝꯀ ꯊꯥꯏꯅꯔꯤꯁꯤꯒ ꯑꯗꯣ ꯉꯥꯏꯈꯣꯕ ꯃꯥꯕꯨ ꯁꯨꯝ ꯎꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯃꯥꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯐꯥꯎꯕ꯭ꯔꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯦ ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯑꯌꯥꯝꯕ ꯈꯟꯗꯨꯅ ꯂꯩꯕ꯭ꯔꯕ ꯆꯥꯛ ꯆꯥꯔꯁꯨ ꯊꯕꯛ ꯁꯨꯔꯁꯨ ꯇꯨꯝꯃꯁꯨ ꯑꯃ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯃꯥꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ꯭ꯔꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯤꯡꯁꯤꯡꯕꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨ ꯅꯤꯡꯁꯤꯡꯕꯒ ꯅꯨꯡꯁꯤꯕꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯈꯟꯕꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯈꯟꯕꯒ ꯅꯨꯡꯁꯤꯕꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ꯭ꯔꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯧꯕꯗꯤ ꯃꯥꯕꯨ ꯁꯨꯝ ꯎꯗꯤ ꯎꯅꯤꯡꯉꯦ ꯀꯔꯤꯒꯤꯅꯣ ꯈꯟꯗꯦ ꯋꯥꯈꯜ ꯑꯃ ꯈꯟꯕꯗ ꯃꯥꯇꯒꯤ ꯑꯗꯨꯝ ꯈꯜꯂꯤ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯌꯨ ꯑꯥꯔ ꯐꯣꯜ ꯏꯟ ꯂꯚ ꯅꯪ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯃꯤ ꯑꯃ ꯇꯥꯈ꯭ꯔꯦ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯃꯍꯥꯛꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯃꯉꯣꯟꯗ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯅꯠꯇꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯅꯪ ꯇꯥꯃꯣ ꯄꯥꯔꯤꯗ ꯅꯪ ꯅꯨꯡꯁꯤꯈ꯭ꯔꯦ ꯆꯍꯤꯒꯤ ꯋꯥꯗꯤ ꯕꯦꯝꯃ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯕꯦꯝꯃ ꯌꯥꯝꯅ ꯇꯥꯡꯕ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯣꯕ ꯑꯩꯗꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯈꯔ ꯉꯥꯡꯗꯧꯕ ꯆꯩꯗꯧꯕ ꯃꯥꯜꯂꯦꯕ ꯁꯦ ꯅꯪ ꯇꯥꯃꯨꯅꯥꯗ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥꯅ ꯅꯪ ꯑꯝꯇ ꯍꯪꯕꯤꯌꯣꯕ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯀꯗꯥꯏꯗꯒꯤ ꯅꯝꯕꯔ ꯂꯧꯔꯤꯅꯣ ꯈꯪꯗꯦ ꯐꯣꯟ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯦꯅ ꯍꯥꯏꯍꯧꯕꯅꯦꯕ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯕ ꯁꯦ ꯅꯪꯅ ꯇꯥꯃꯨꯅꯥꯗ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯣꯕ ꯁꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣꯏꯕꯦꯝꯃ ꯋꯥꯔꯤ ꯑꯝꯇ ꯇꯥꯈꯤꯒꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣꯕ ꯀꯔꯤꯅꯣ ꯅꯪ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯣ ꯇꯥꯃꯨꯅꯥꯗ ꯑꯝꯇ ꯇꯧꯕꯤꯌꯣꯕ ꯂꯥꯛꯑꯦ ꯍꯣꯏ ꯑꯉꯥꯡꯁꯥ ꯑꯩ ꯔꯥꯙꯥ ꯈꯣꯏꯗ ꯂꯩꯔꯝꯃꯅꯤ ꯈꯟꯕꯒ ꯑꯩ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅꯤꯅꯦ ꯂꯩꯁꯨ ꯂꯩꯔꯝꯃꯤꯅꯦ ꯅꯣꯏ ꯑꯩꯅ ꯈꯟꯕꯒ ꯅꯣꯏ ꯇꯧꯊꯣꯔꯛꯄ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏ ꯃꯁꯦꯟ ꯌꯥꯅꯕꯅꯤ ꯊꯃꯣꯏ ꯌꯥꯅꯕ ꯍꯥꯏꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯅꯤꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯕꯨ ꯄꯨꯟꯅꯕ ꯂꯣꯏꯅꯕ ꯉꯥꯡꯅꯕ ꯌꯦꯡꯅꯕ ꯆꯥꯛꯅꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯅꯦ ꯍꯥꯏꯖꯔꯤꯕ ꯀꯔꯤ ꯍꯥꯏꯒꯦ ꯑꯉꯥꯡꯁꯥ ꯇꯥꯃꯣꯅꯥ ꯉꯁꯥꯏꯗꯒꯤꯅꯦ ꯃꯥꯅ ꯇꯥꯃꯣꯅꯥꯗ ꯐꯣꯟ ꯇꯧꯅ ꯍꯥꯏꯔꯝꯃꯤꯅꯤ ꯃꯥꯒꯤꯗꯤ ꯐꯣꯟꯁꯨ ꯂꯩꯖꯗꯕꯅꯤꯅꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒꯅꯦ ꯐꯣꯟ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯆꯥꯟꯅꯔꯤ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ ꯐꯣꯟ ꯁꯦ ꯔꯦꯗꯃꯤ ꯑꯣꯔꯦꯅꯁꯦ ꯑꯅꯧꯕꯅꯤ ꯁꯦ ꯐꯣꯟꯁꯤꯗꯤ ꯃꯥꯅꯒ ꯂꯩꯔꯛꯄ ꯅꯠꯇꯦꯀꯣ ꯅꯪ ꯂꯥꯟ ꯂꯧꯒꯅꯨ ꯁꯤꯗꯤ ꯅꯕꯨꯡ ꯑꯩꯅ ꯂꯩꯕꯅꯤ ꯑꯗꯨꯒꯅꯦ ꯐꯣꯟꯁꯦ ꯑꯩꯅ ꯄꯤꯔꯛꯑꯦꯅ ꯄꯥꯔꯤꯗꯅ ꯑꯩꯈꯣꯏꯅ ꯇꯝꯒꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯃꯣꯅꯥ ꯐꯣꯟꯁꯤꯕꯨ ꯇꯥꯃꯣ ꯄꯥꯔꯤꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯃꯥꯗꯤ ꯐꯣꯟ ꯄꯤꯕ ꯈꯣꯠꯄ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯩꯅꯅꯦ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯂ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯁꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯌꯥꯔꯔꯣꯏꯅ ꯈꯟꯕꯗꯒꯤꯅꯦ ꯑꯩ ꯅꯣꯏ ꯅꯃꯒ ꯇꯥꯟꯅꯔꯒꯅꯦ ꯐꯣꯟꯁꯦ ꯑꯩ ꯂꯩꯔꯨꯔꯤꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯄꯤꯔꯛꯑꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯇꯧꯅꯨ ꯑꯩ ꯅꯣꯏ ꯃꯥꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯕꯅꯤꯀꯣ ꯇꯥꯃꯣꯅꯥ ꯐꯣꯟꯁꯤꯁꯨ ꯑꯩ ꯂꯧꯖꯔꯣꯏꯕ ꯇꯥꯃꯣꯅꯥ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯝꯃꯤꯗꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛꯈꯛꯇꯁꯨ ꯔꯥꯙꯥꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯐꯣꯟ ꯇꯧ ꯍꯥꯏꯔꯝꯃꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯌꯥꯔꯦ ꯐꯣꯟ ꯂꯧꯗꯕ ꯌꯥꯔꯣꯏ ꯐꯣꯟꯁꯦ ꯑꯩꯅ ꯂꯩꯕꯅꯤ ꯑꯩꯅ ꯑꯁꯦꯡꯕꯅꯤꯀꯣ ꯕꯥꯏ ꯒꯣꯠ ꯑꯩꯅ ꯂꯩꯕꯅꯤ ꯃꯁꯤ ꯄꯥꯔꯤꯅ ꯂꯩꯕ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯈꯣꯏꯁꯦ ꯑꯃꯗ ꯍꯥꯏꯔꯨꯏ ꯑꯃꯅ ꯇꯥꯗꯦ ꯑꯃꯗ ꯍꯥꯏꯔꯨꯏ ꯑꯃꯅ ꯇꯥꯗꯦ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯣꯝꯆꯥꯛꯅꯔꯒ ꯆꯥꯛꯑꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯈꯪꯉꯦꯗꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯅꯪꯁꯨ ꯃꯨꯟꯅ ꯈꯪꯉꯦꯗꯅ ꯁꯦ ꯑꯩ ꯋꯥꯍꯩꯒꯦ ꯇꯥꯎ ꯇꯣꯟꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤꯅꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯈ꯭ꯔꯕ ꯌꯦꯡꯉꯣꯏ
ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯃꯥꯏꯀꯦꯜꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯄꯥꯔꯤꯗ ꯄꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯇꯣꯟꯊꯣꯏꯅ ꯆꯣꯡꯁꯤꯜꯂ ꯃꯉꯣꯟꯗ ꯄꯥꯜꯍꯜꯂꯤ ꯑꯗꯨꯕꯨ ꯇꯣꯟꯊꯣꯏꯅ ꯀꯟꯕꯤꯔꯝꯂꯕ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯇꯣꯟꯊꯣꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯒꯤꯗꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯈꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯉꯥꯛꯁꯥ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯛꯈꯤꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯝꯗꯅ ꯍꯥꯗꯅ ꯃꯤꯕꯨ ꯅꯝꯗꯅ ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯕꯦꯕꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩꯁꯨ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯐꯠꯇꯕ ꯃꯤ ꯖꯦꯜꯗ ꯂꯩꯔꯨꯕ ꯃꯤ ꯍꯥꯠꯄ ꯑꯃꯕꯨ ꯅꯝꯗꯨꯅ ꯄꯤꯁꯜꯂꯤ ꯍꯥꯏꯕ ꯋꯥꯈꯟꯗꯨꯗꯤ ꯅꯈꯣꯏꯒꯤꯗ ꯂꯩꯔꯦꯀꯣ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯈꯤꯕꯗꯨꯗꯤ ꯃꯤ ꯍꯥꯠꯄ ꯑꯃ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨ ꯐꯪꯂꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯨ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯎꯔꯛꯂꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯕꯨ ꯈꯖꯤꯛꯇꯪꯗꯤ ꯈꯟꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯄꯥꯔꯤꯅ ꯃꯆꯤꯟꯗ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯕꯦꯕꯤꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯃꯥꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯍꯨꯜꯁꯤ ꯈꯪꯉꯀꯥꯟꯗ ꯉꯥꯛꯁꯥ ꯋꯥꯐꯝꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤ ꯅꯝꯗꯅ ꯍꯥꯗꯅ ꯅꯠꯇꯦꯀꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯦꯗꯅ ꯐꯔꯦ ꯑꯗꯨꯁꯨ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯥꯛꯀꯅꯤ ꯄꯥꯔꯤꯒꯤꯁꯨ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯩꯍꯧꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯝꯕꯤ ꯑꯃꯈꯛ ꯎꯔꯦ ꯇꯥꯃꯣꯅꯥ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯧꯗꯣꯛ ꯍꯪꯂꯝꯃꯤꯅꯤ ꯃꯥꯕꯨ ꯁꯨꯝ ꯎꯅꯤꯡꯉꯤ ꯃꯥꯕꯨ ꯁꯨꯝ ꯌꯦꯡꯅꯤꯡꯉꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯃꯥꯕꯨꯗ ꯁꯨꯝ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯄꯣꯠꯅꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯁ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯏꯀꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯁꯤꯕꯗ ꯃꯥꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯉꯥꯏꯅꯗꯅ ꯂꯩꯔꯤꯉꯩꯗꯅꯦ ꯀꯥꯟꯅꯔꯔꯣꯏ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯆꯍꯤꯗꯤ ꯆꯍꯤꯅꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯁꯦꯡꯕꯅꯤ ꯐꯖꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯑꯊꯣꯏꯕꯅꯤ ꯄꯨꯝꯅꯃꯛꯇꯒꯤ ꯕꯦꯕꯤ ꯅꯪꯁꯨ ꯈꯜꯂꯣ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯍꯣꯏ ꯍꯧꯅꯁꯥꯅꯤ ꯅꯨꯡꯁꯤꯅꯕꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕ ꯀꯌꯥꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯃꯣ ꯄꯥꯔꯤꯒꯤ ꯑꯁꯣꯏꯕꯁꯤ ꯀꯔꯤꯅꯤ ꯃꯍꯥꯛ ꯍꯥꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯈꯛ ꯅꯨꯡꯁꯤꯅꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 15 ꯍꯦꯟꯅ ꯖꯦꯜꯗ ꯂꯩꯔꯨꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯍꯥꯛ ꯂꯩꯔꯔꯤ ꯃꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯇꯥꯃꯣ ꯄꯥꯔꯤꯒ ꯆꯦ ꯇꯣꯟꯊꯣꯏꯒ ꯊꯨꯡꯅꯔꯝꯗꯨꯅ ꯕꯦꯕꯤꯒ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯃꯄꯣꯛ ꯑꯁꯤꯗ ꯕꯦꯕꯤꯅ ꯑꯃꯨꯛ ꯏꯆꯦ ꯇꯣꯟꯊꯣꯏꯒꯤ ꯃꯍꯨꯠ ꯂꯥꯡꯂꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯌꯥꯏꯍꯦ ꯋꯥꯔꯤꯗꯨ ꯌꯥꯏꯍꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯌꯥꯏ ꯃꯗꯨꯃꯛ ꯑꯣꯏꯔꯝꯗ꯭ꯔꯁꯨ ꯑꯣꯏꯔꯝꯒꯅꯦꯅ ꯂꯧꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯦꯕ ꯅꯠꯇꯦ ꯊꯨꯡꯅꯧꯑꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯥꯔꯤꯒ ꯕꯦꯕꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯗꯤ ꯃꯔꯛꯇ ꯊꯣꯛꯂꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯊꯣꯛꯇꯕ ꯌꯥꯗꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯑꯣꯏꯍꯟꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯨꯟꯁꯤꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯄꯥꯔꯤꯒ ꯕꯦꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯧ ꯊꯨꯡꯅꯖꯧ ꯍꯥꯏꯗꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯝꯂꯛꯄ ꯑꯣꯏꯔꯝꯃꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕ ꯇꯥꯃꯣꯅꯥ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯇꯝ ꯊꯦꯡꯊꯍꯟꯕ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯁꯦꯡꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯁꯨ ꯅꯨꯄꯤꯔꯣꯝꯒꯤ ꯁꯥꯏꯠꯇꯒꯤꯅꯦ ꯐꯣꯡꯗꯣꯔꯛꯑꯦꯅ ꯅꯨꯄꯥꯔꯣꯝꯗ ꯍꯦꯛ ꯇꯝꯕꯤꯔꯣ ꯑꯗꯨꯒ ꯅꯨꯄꯥꯔꯣꯝꯒꯤꯗꯤ ꯍꯧꯖꯤक ꯂꯥꯛꯑꯕꯅꯤꯅ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯈꯪꯉꯕꯅꯤना ꯁꯣꯝꯒꯤꯗꯤ ꯅꯣ ꯍꯥꯏꯕ ꯂꯩꯖꯗ꯭ꯔꯦ ꯌꯦꯁ ꯍꯥꯏꯕꯁꯦ ꯃꯁꯤꯗꯩꯗ ꯑꯗꯨꯝ ꯌꯥꯖꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯤꯕꯁꯤꯒ ꯅꯣꯏ ꯏꯃꯨꯡꯗ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯅꯤ ꯅꯣꯏ ꯏꯃꯥꯅ ꯀꯣꯜ ꯇꯧꯔꯕꯅꯤꯅꯦ ꯆꯍꯤ ꯃꯇꯥꯡꯗꯨ ꯌꯦꯡꯉꯨ ꯒꯥꯏꯅ ꯆꯨꯝꯃꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯔꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦ ꯅꯠꯇꯦ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦꯕ ꯆꯍꯤ ꯈꯤꯇꯪ ꯂꯩꯁꯝꯕꯗ ꯆꯍꯤ 93 ꯀꯩꯅꯣꯅꯦ ꯑꯦꯔꯥ ꯏꯃꯥ ꯏꯕꯦꯝ ꯁꯜꯃꯥꯟ ꯈꯥꯟ ꯍꯣꯏꯗꯁꯨ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯗꯅ ꯂꯩꯔꯤ ꯍꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯨꯔꯗꯤ ꯁꯜꯃꯥꯟ ꯈꯥꯟꯅ ꯌꯥꯝ ꯊꯤꯅ ꯍꯜꯂꯤ ꯄꯣꯠꯅꯤꯗ ꯑꯁ ꯇꯥꯃꯣꯅꯥꯟꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯆꯩꯇꯥ ꯑꯗꯣ ꯀꯔꯤ ꯈꯜꯂꯤꯅꯣꯕ ꯁꯤ ꯅꯪꯁꯨ ꯍꯣꯏ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯁꯤ ꯍꯣꯏ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁ ꯌꯨꯝꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯈꯪꯉꯦ ꯕꯦꯝꯃ ꯅꯊꯃꯣꯏꯗꯗꯤ ꯅꯣ ꯍꯥꯏꯅꯤꯡꯗꯕꯗꯣ ꯅꯆꯤꯟꯗꯨꯗ ꯌꯦꯁ ꯍꯥꯏꯕ ꯉꯝꯗꯕꯒꯤꯅꯤ ꯌꯥꯔꯦ ꯌꯦꯁ ꯑꯅꯅꯦ ꯇꯥꯃꯣꯅꯥ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯐꯣꯟꯗꯣ ꯀꯃꯥꯏ ꯇꯧꯗꯣꯔꯤ ꯐꯣꯟꯁꯤꯗꯤ ꯁꯤ ꯂꯧꯔꯒꯅ ꯀꯃꯥꯏ ꯇꯧꯕ ꯐꯣꯟꯗꯣ ꯄꯥꯏꯕ ꯌꯥꯔꯣꯏ ꯐꯣꯟꯗꯨꯒ ꯄꯥꯏꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯥꯟ ꯁꯥꯅꯤ ꯑꯣ ꯐꯔꯦꯅꯦꯁꯦ ꯐꯣꯟꯁꯦ ꯑꯩꯈꯣꯏꯗ ꯊꯝꯃꯒꯦꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯅꯪ ꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯐꯣꯟꯗꯣ ꯅꯝꯃꯣ ꯂꯣꯏꯔꯒꯅꯦ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯟꯖꯔꯣ ꯌꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁ ꯌꯥꯔꯦꯗ ꯐꯣꯟꯒ ꯂꯧꯍꯩꯔꯣꯏꯗ ꯀꯔꯤꯅꯣ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯂꯦ ꯆꯅꯤꯡꯁꯤ ꯏꯇꯥ ꯇꯥꯗꯦ ꯁꯣꯔ ꯍꯣꯟꯕꯗ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯑꯗꯨꯒꯤꯗꯤꯅꯦ ꯏꯇꯥ ꯅꯨꯡꯁꯤꯒꯤ ꯂꯩꯅꯥꯅꯦ ꯅꯥꯔꯤꯗꯣ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥ ꯄꯨꯛꯀꯥꯏꯁꯦ ꯃꯊꯪ ꯇꯥꯈꯠꯂꯛꯈꯤꯅꯤ ꯑꯗꯨꯒꯅꯦ ꯏꯁꯥꯁꯦ ꯍꯩꯅꯤꯡꯗꯕ ꯑꯗꯨꯒꯅꯦ ꯇꯧꯐꯝ ꯈꯪꯗꯕ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯇꯨꯝꯕꯒꯥꯏꯁꯦ ꯇꯨꯝꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯥꯟꯗ ꯅꯣꯛꯅꯤꯡꯗꯣꯏꯅꯤ ꯃꯤ ꯀꯅꯥ ꯈꯪꯗꯅ ꯏꯊꯟꯗ ꯅꯣꯛꯄꯒ ꯌꯥꯎꯔꯛꯈꯤꯗꯣꯏꯅꯤ
ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯂꯩꯇꯥꯗꯕꯅꯦꯕ ꯑꯁ ꯈꯪꯗꯦꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯁꯦ ꯑꯩꯗꯤ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯉꯦꯅꯦ ꯍꯥ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯉꯦꯕ ꯇꯥꯃꯣꯅ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯂꯩꯖꯕꯅꯤꯅ ꯀꯩꯅꯣ ꯑꯩꯁꯨ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯖꯔꯛꯑꯕꯅꯤ ꯑꯩꯒ ꯕꯦꯕꯤꯒ ꯑꯗꯨꯝ ꯂꯦꯡꯒꯥꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕꯕꯨꯗꯤ ꯂꯩꯖꯩꯅ ꯍꯣꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯗꯨꯗꯤꯅꯦ ꯁꯨꯕ ꯅꯣꯝꯕꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯥꯛꯇꯅꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯤ ꯑꯃ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅꯅꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯁꯦꯟ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯁꯣꯏꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣꯗꯅ ꯍꯥ ꯑꯩꯈꯣꯏ ꯁꯨꯁꯤꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒ ꯏꯁ ꯀꯩꯅꯣꯅꯦ ꯑꯍꯥꯟꯕꯗ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯃꯩꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯦ ꯀꯣꯔꯣ ꯈꯣꯏꯒꯥꯏꯔꯒ ꯃꯗꯒꯤꯗꯤ ꯊꯕꯛ ꯐꯨꯜꯗ ꯁꯨꯒꯥꯏꯕꯗꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ 이님보 이코보 가이도 아이고 라이동 라리시니 그거는서네 이마동니 이빠동니 칼 눅시나바지 그셔나티 야나라칸데 로이방 같더니 야나다다나네 눅시나드림 야나드리도 가리기노 칼라칸데 야나다바자가도 콩토칸데 야나라디 로이르바 너트로 눅시베드네 자히 레이타바네 아이와 하게 아이기 마나바 자히 야메나 하비 와나테 모네디 칼로 아두가 베비 폰치디 나나 포게라 पुरो이라 아이시다 타마마게 아두가네 폰치디 타세나 마나 레베나티 마디 까리메타 강제다바니 마기 타모이부 낭나 무동 파탄비요 아이기 타오기 분치세 낭나 무덕 간비요 마학 낭원데 눅시 하이나 하이루소 하이드나 마나 이부 타락고스 나티 아두가 마나 하이디 하이드나 낭나 마기 나빠니 하이나 칸간 아이 강이 낭나 이기 타오 파리부 카직당 호레부스 낭기 타모이데 마팜 아마 비리 하이바 아두부 낭나 이기 타오기 마하기 마크르바 눅시바부 아묵 한전 비두나네 마기 타모이데 낭나 아묵탕 레피요 깨도버게 야니바 따무나 그이노 마탐 얌 레리 깨더기 에이 마탐기 와부디 레리 칸기 차히 트람판 가다니 후직 로홍가시 하잉 로홍가시 하비 와나테 타모이두다 간비레디 야비레디 차히 마리 망아 레르가 닝티잖아 마이소 그레주에트 가 로르가 홍시 하이소 좀 야이 깨더게 레이다 레이드나 마락 아두다 타모이 파타비나바 아마디 타모이부 잉타나바 하이버디 아마 각장이드나 가이크라바 마키 타모이세 아묵당 파진나바 혼나바다 다시나 마키낭나 마땡 빵비라바디 얌 누가이가니 마람디 아이기 공강 아이기 마펌 시대 라고도 마하기 눅시비도 토와이 망키바니 아이는 밋 아두도 마펌 시대 거름 들어버디 다시는 막 토와이 망놈도 없이 말하마시나 아이기 공강 시대 라고도 마하기 자나비 망키바니 아두르버디 아이기 공강 시대 마학 라고 마tam다 마하기 눅시보부 방도네 싹크러버디 아이 뽀뽀기 마이알 아이 힝버기 헤이 아이 하이진 아이 마두다니 거 아이는 시베나 보고 항들이야 낭니 야비게도 버려버디 야비로시니 아무튼 낭나 간다라가네 제 라다 너쿠이너서 그라 유게도게 아두기 데이터무나 아이셔 좀 하이리버니 게도르게 아이셔 와리 다리도디 파레 땡그레 마마 탄들레 호이 마디네 하이루누 아두 떠루누 나 떠루루 막타니 마 강게드나 마기 딜렘 톡보이 와니 마저 타모이 뭐 빨리니 타모이 빨마니나 마기 타모이도수 그리노 혹시버디 좀 파우저럼도이니 ngalita tumin hangjari ponida noi khangdo toini se as yara se ai wa sumgyam ngangro ai chalo batorge adu gane nungai be pau tana chiko nungai be pau edu da khana chiko ai noi mai wa pham du kaim khalu no ai chalo gi chale ko au tamna as karino torisibo sidagidi yahore na mu adamu haiduira basibo haitabani kaino no haibadi hairaroi kaino yes haibani na adugi matungdegidi apapa phol ngaktani laktoise kari kirino noi mana do hari dudi kaim khalu noi sum wajadana phatanungda thokadra haibagi wa hauji leriba phibam sidabu namgu manghalaga tamo parina khonggang asi thado sakhi gadran aduga mana khoi manghange haibada aikhoini hektomag yagadra wakan khanaraba matam aikhoisu angang samakti natre kaino lesabi wing launa pharaba sibo as yare nangso aina marol ma lefam sapang khangdriba phone ase aidi paiba ngamoiko ai khoi ma yamna ki adugane ai miwa tane ba yare be ma yare sidine tumin khar ka melo nangso aigi phone di met panina paiba heri dudi kaisu khalun nungsi bai ba se sumaina sum tawraga haudoin ningo lai khoi ma pokti akhoi gi punsi dane nungsi ba ma lengdana lei bai ba si soidrabani nangi dama lengdraba nungsi ba ma la bani Kamu ibu kamu sida kam tema pochai sida lei jare tema ngarang number lo hodu tema call ga tobi bro ibu ngo aina sum number da sum na lo bani da atai gi na te da oh tema medium phaba mini imphal ma saur sene napal karim ti yaw do ai gari se ma tong chali je masing khangdram
ꯑꯗꯨꯒꯅꯦ ꯃꯥꯅ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯤ ꯈꯣꯠꯂꯨꯁꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯩꯅꯦ ꯑꯗꯨꯒ ꯄꯨꯂꯞ ꯀꯥꯈꯠꯂꯒ ꯀꯩꯊꯦꯜꯗꯒ ꯄꯨꯟꯅ ꯄꯣꯠ ꯆꯩ ꯂꯩꯕꯒꯁꯨ ꯍꯦꯛ ꯆꯠꯂꯤꯄꯣꯠꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯦ ꯃꯤꯗꯣ ꯌꯥꯝꯅ ꯐꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯍꯦꯔꯥ ꯏꯕꯨꯡꯉꯣꯅ ꯃꯤꯗꯣ ꯅꯣꯡꯃꯈꯛ ꯅꯤꯅꯤꯈꯛ ꯅꯪꯒꯤ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯎꯔꯒ ꯃꯤꯗꯣ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣꯕꯨ ꯃꯥꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯆꯥꯔꯨꯔꯒꯦ ꯀꯩꯅꯣꯗ ꯏꯇꯩꯃ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤꯕꯨ ꯍꯦꯛꯇ ꯎꯔꯒ ꯐꯠꯇꯦꯅ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯅꯤ ꯑꯗꯣ ꯑꯩꯅ ꯐꯠꯇꯦꯅ ꯍꯥꯏꯗꯣꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏ ꯐꯩ ꯏꯇꯩꯃꯁꯨ ꯐꯩꯅ ꯑꯗꯨꯝ ꯍꯥꯏꯇꯥꯕꯅꯤ ꯑꯗꯨꯕꯨ ꯏꯇꯩꯃꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗꯤ ꯏꯇꯩꯃꯕꯨ ꯐꯩ ꯍꯥꯏꯕꯗ ꯈꯤꯇꯪ ꯖꯤꯡ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯏꯇꯩꯃ ꯑꯩ ꯄꯩꯁꯥ ꯄꯤꯕꯤꯔꯣ ꯑꯩ ꯆꯠꯆꯔꯒꯦ ꯏꯇꯩꯃ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯦ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨ ꯂꯩꯐꯝꯗꯣ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯈꯤꯇꯪ ꯂꯩꯔꯛꯄꯅꯤꯁꯦ ꯅꯪꯁꯨ ꯏꯇꯩꯃꯕꯨ ꯐꯩ ꯍꯥꯏꯅꯕ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯆꯥꯁꯜꯂꯨꯁꯦ ꯏꯇꯩꯃ ꯌꯥꯖꯔꯦ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯃꯐꯝꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯠꯇꯅ ꯑꯗꯨꯝ ꯆꯥꯁꯦ ꯏꯇꯩꯃ ꯑꯩ ꯁꯤꯡꯖꯨꯗꯨ ꯆꯥꯖꯔꯣ ꯑꯩ ꯄꯨꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦꯕ ꯏꯇꯩꯃ ꯌꯥꯔꯦ ꯚꯔꯥ ꯇꯥꯎꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯁꯦ ꯅꯪꯒꯤ ꯂꯨꯄꯥ 50ꯗꯨ ꯁꯤ ꯂꯩꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯃꯇꯨꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯏꯇꯩꯃ ꯅꯅꯥꯎ ꯆꯠꯆꯔꯨꯈꯤꯒꯦ kaya matong sadri no ni hoto lakthok siga hey baby tari bro ima kari hagi ma kari gino amuk kawbada tadri duna ha kari tawlege kana wari sanai no ima ai kana mu wari sanadi ai di angang senaraga leibane pare se pusalo se singju ji khara saw ima ai singju do chaning dri ma ima hoi oina chabiro karigi chaning dri no mina leira gana chaba ina leira gana chaning dri no karigi ha singju si dai karim ta hapte ne hei icha ne na singju pam jabadu da chaning ne ngarang na han chabadu da ne aina leiruriba ne singju se ke do bai charoi doi no ba nangi mi hat padu na lebadi nang cha ga dori ro ha mi hat padu na lebadi nang cha ba na tra ba kainu ma mi hat pa haisibu ima ai loina khang ai wari loina taraga laban isam chamna khungang asida lakoi ramdre mi halubagi lepham chafam khangdadana jail da leiba yaba makhai leiruraga mafam asida lot pa laiba aduga nakhoi di mafam adu changchandra hengo toksandana nangi hongna bi mi au ba khuding irang toksambi khachan bi langjan bi du tawdana nangdi irang gi baton thari boire ne ha nangdi irang gi baton thadana mi du da haujanna nangdi tawri boire ne napa sigi ja chumai su khitang yengdaba aikhoi gi mai su yengdaba hairuraga na nama pokta bini aduni adani thina tawi ngangi tawena aina ngangi si kana gi non he nang ngang da lekai sigi mi sing loine singnagrabani ne nangji hek aina saibadane lekai si mi loine singkrabane nangna ne ai bu lekai sida su phana wari sadi nama amani apopini na matam punamakta su khandi bema aina lising laksa mara han haikrabani nongonda aina ngang si munata nangna ne nupa siga mari leina dara aduga ne he na chesina ba mari ma thamamadi napa si khangadi ne aingonda hat kya haidoni aingonda hat kya haidoriba aingonda hat kya haidi kari harakani ha kari harakani aingonda loina taina rakadoriba punamakto muna khalo mi haluba mi jail de leiruba mi mi ma haluba haibase kaishu afaba nati ama haluba haisi mahau khangdana ne matungda su mi haninga kadoi kaishu nataba thawdo amada napunchi do loigedoriba napunchi do pomloi loigedoriba khangedana hojiki matam dabu magumba wang chawba masang matok phajaba mi ma karigi mangdana dom tudana leidoribano maram ama leibaduna ni maram ama hek leibaduna ma mafam adu leiyadana laaga swais dane lotlaga leiba ima madi sum koiba lakpo irongani madi business tawraga lei habani wari di nongoda loi leirene aina mingonda hangdana khotana thigatan tawrisidi karim kanaramdre nongoda hangdoba nongoda hangaga punamaksi khangdo boirene is business tawriba paisa pariba lam koiba laiba mai wari sidi nongoda loina leiramedana aina masidi ko shat satana ko thi ruri sidi punamaksi di be nongoda leiramene atai kari no ba ima atai kaishu leiti ima is mai pema nangdi pat tat kai nuksina dana loira mazani ne ki bu ki salene idea imung sidi be manana huga lerak tanaga thamaga ima ki sapu kam daga hapchan dori baran he ha apo bi ima na te ga hu nangna thoma sak chaba yadre ha ai nangna thoma sak chaba yadre ima kari ge dukla na khan biri noi ma adugum bawa khan di mai kari mata khan ki beleiti ima nasana phanayam phatrabasu nasana phanayam oktrabasu ima na warak piyo aduga ima bu aina aigi hek pokchabi ima ne aina khanjari bani ima kariye hek pokchabi ni ga khalli ga is hek khalli ga na adura rongang ngamdri ja
ꯑꯗꯨꯅꯔ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯕ ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯑꯗꯨꯅꯔꯅꯦꯍꯦ ꯑꯗꯨꯅꯔꯅꯦ ꯑꯩꯅ ꯂꯩꯔꯛꯄ ꯁꯤꯡꯖꯨꯅ ꯆꯥꯎ ꯌꯥꯗꯦꯅ ꯃꯤ ꯍꯥꯠꯄꯗꯨꯅ ꯂꯩꯔꯛꯄꯅ ꯆꯥꯏꯅꯦ ꯏꯁ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣ ꯃꯁꯤꯗꯩꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯗꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯂꯥꯛꯄꯅꯤ ꯒꯥꯏꯅ ꯃꯥꯅ ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯀꯗꯣꯏꯅꯣ ꯃꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄꯅꯤ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝꯁꯤ ꯆꯥꯗꯕꯅꯤ나 ꯀꯔꯝꯕ ꯃꯇꯝꯗ ꯂꯃꯟ ꯈꯨꯝꯒꯗꯒꯦꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯗꯥꯏꯋꯥꯏꯗ ꯃꯥꯡꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯈꯨꯡꯒꯨꯜꯂꯤꯕꯗ ꯊꯤꯕ ꯐꯪꯗꯦ ꯑꯗꯨ ꯅꯈꯣꯏꯅ ꯊꯤꯌꯨꯅꯦꯍꯦ ꯑꯉꯥꯡꯁꯥ ꯅꯈꯣꯏꯅ ꯊꯤꯒꯗꯕꯅꯤ ꯑꯩꯗꯤ ꯆꯍꯤ ꯌꯥꯝꯁꯜꯂꯛꯂꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯇꯣꯝ ꯇꯨꯝꯕ ꯃꯈꯩ ꯃꯥꯅ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯅꯤ ꯃꯇꯝ ꯈꯔ ꯆꯍꯤ ꯈꯔ ꯖꯦꯜꯗ ꯂꯩꯔꯒ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯔꯤ ꯑꯁꯦ ꯑꯩ ꯍꯤꯡꯂꯤꯉꯩꯗ ꯃꯥꯅ ꯇꯨꯈꯤꯕꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯟꯗꯛ ꯃꯥꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯥꯅ ꯆꯠꯊꯣꯛꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯨ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕꯒꯤꯗꯤ ꯍꯦꯛꯇ ꯈꯨꯝꯕ ꯌꯥꯏ ꯑꯩꯒꯤ ꯏꯅꯥꯎ ꯃꯥꯏꯀꯦꯜ ꯑꯁꯪꯕ ꯃꯤ ꯃꯥꯒꯨꯝꯕ ꯂꯨꯈꯥꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯒꯅꯤ ꯃꯍꯥꯛꯅ ꯂꯣꯠꯄ ꯃꯐꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯒꯅꯤ ꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯛꯀꯅꯤ ꯉꯥꯏꯈꯣ ꯉꯥꯡꯁꯥ ꯉꯥꯏꯈꯣ ꯑꯄꯪ ꯊꯧꯅꯥ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯥꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯥꯔꯛꯄꯁꯤꯗꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁꯅꯁꯨ ꯆꯤꯡꯅꯒꯗꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜꯗ ꯂꯩꯒꯗꯕꯅꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯥꯔꯛꯀꯅꯤ ꯊꯤꯒꯠꯂꯨ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯕꯗꯣ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯎ ꯃꯈꯣꯏꯗ ꯁꯦꯜ ꯍꯩꯊꯧ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Hanana Thakachari ngasigi lanthokchari Inspector TAYAI hanjin episode Chatrit ka Humputara manga suba tangkak Tabiriba madi mijeng tabiriba singbu Hanana Thakachari Lanthokchari ngasigi Inspector TAYAI hanjin episode asida pibirakpa feedback amadi commenting tetek na pathokchagi Inaukcha kangujum Thakachari thoram saru yabirakpa Sir Sangapa manjan Thakachari thoram sida saru yabirakpa Yamna nungsiye wari ase adubu wari se Aroibada TAYAI gangmai yaurak dari nungaini haina takbirei Chanjembam Anandi Devi Thakachari thoramasida saru yabirakpa Inspector TAYAI 775 suba tangkak episode jamna nungaina tajari haina takbirei Wahengbam Subita Devi TAYAI gi wari se nongma nongmagi nungaibe helaki Thakachari sarbu haina takbirei Savitri Laitonjam Thakachari thoram saru yabirakpa Sandhyarani H Thakachari
Pabung Jante Kumar Isa Surit Kuman Chabusu Thagachari Haina Takpiri Pabung Busu Nachana Hanana Thagachari Kurum Jari Pabung Channing TV Masa Sibadi Thawai Chak E Misa Sibadi Kaim Khandi Haina Takpiri Isa Seasonum Kalaga Michasi Adumaina Migi Mazada Fatana Kanbayadi Janaduna Warisigi Poloi Losilak Patangak Tamampuna Kari Toabaga Togaba Mapuna Yaminasi Ima Bimola Concham Tagachari Torum Saria Birakpa Lata Lema TAYAI episode 77 by Subatangak Yamna Fazakri Nungaizi Serbu Tagachari Hena Takpiri Sarana Birwang came Madam Susila Okram Santi Bilal Laimayum Tagachari Sir Robin Maite Kumujam Tagachari Paung Janta Kumar Amukana Tagachari Ima Ibaya Magurumayum Inspector TAYAI 775 Haigadoni Ima 774 Ibire Suba Hanjin Batangkak Wari Fawbadi Pura Nairhe Pura Atombida Atombini Wari Matang se Sarna Sawasu Yamaliko Character Tongan Tongan ba character mayamna Yom Silva TAYAI ni Aduna Mapuna Taminasi Matangi episode Ngaminasi Yung Kaibam Helen Marangkuno Tagachari Wahangbam Subita Anandi Okram Punang Puhanana Tagachari Madam Purnima Seram Tagachari Ima Bimola Concham Sarungbam Ahanbil Leima Tagachari Thorum Saru Yabirakpa Inaucha Kangujam Ima Bimola Concham Hanana Tagachari Thorum Sida Saru Yabiriba Pumna Pike Machatombi Tagachari Yamba Punchiba UAs Tagachari Thorum Saru Yabirakpa Lata Leima Hanana Tagachari Loinana Facebook the Pibirakpa feedback Amati commenting Tandakna Pajarumge Babita Tongbram Tagachari Kamnam Santibla Sir Mi Fattabagi Hidak Leite Haibaduni Wari Yamna Nungai Haina Takpiri Babita Tongbram Wari Yamna Nungsiye Sir Haina Takpiri Radha Gurumayum Tagachari Thorum Sida Saru Yabirakpa Hobijam Priya Hanana Tagachari Madam Binasaki Devi Atokpam Hanana Tagachari Thorum Sida Saru Yabirakpa Loinana Lantok Chariba Inspector TAYAI Hanjan Bay episode 775 Chapter Ka Humdramanga Subatangka Asigi Matung Tarakpa Thoramda Mayamda Lantok Chagani Pung Mapal Makai Chapchana Entertainment Program 700570788 Number Sida Call the View Loinana Thoramasigi Mangoinana Isai Amatang Mayamda Kudal Damjagi Sir James Ki Konzel the Saki Bay New Year the Mayamda Kudal Tambiki Bay Say Ni Kudal Damjari Mayambuna Taminasi Nungsizay nangbu Thamoy singna Ahanba thengnaba Mikutudagi Ngaurure Hairo nungsi amuka Aigi paukum bibiyo Haibiyo Aibu nungsi haina Nungsibi Nungsizay nangbu Thamoy singna Ahanba thengnaba Mikutudagi Ngaurure Mangla taibang
anida nangbu pudu natanayre mangla aibang anida nangbu pudu natanayre aigi inakane piro nangna umsigi oina aigi inakane piro nangna umsigi oina nungsizay nangbu thamoy sengna ahanba thengnaba mikuptudagi ngaurure Siba minokta ngaure aidi pungaw ngaure nanggi nung siba wahaida sumhat pireibu oizagi nang sei tagi nangbu unsigi oina oizagi nang sei tagi nungsizay nangbu thamoy sengna ahanba thengnaba mikuptudagi ngaurure hairo nungsi amukta aigi paukhum pibiyo haibiyo aibu nungsi haina nungsibi Timbana nungsizay nangbu thamoy sengna ahanba thengnaba mikuptudagi ngaurure Ningshinglaroi khaloba thamoy sina hena mai cha haplakle Ningshinglaroi khaloba thamoy sina hena mai cha haplakle matamamagi nungshirabi matamamagi nungshirabi Shagayona chakravi Ningshinglaroi khaloba thamoy sina hena mai cha haplakle Wahai tayasho mitluk piranga kondokli Hongam wahai tayasho mitluk piranga kondokli kaira bakaigi tamo
ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯁꯅꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯃꯩ ꯆꯥꯛꯂꯛꯂꯦ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯤꯅ ꯇꯝꯂꯛꯀꯦ ꯋꯥꯍꯩ ꯑꯁꯤꯃꯇꯪ ꯅꯪꯇꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯤꯅ ꯇꯝꯂꯛꯀꯦ ꯋꯥꯍꯩ ꯑꯁꯤꯃꯇꯪ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐꯕ ꯇꯧꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐꯕ ꯇꯧꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕ ꯇꯧꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯃꯩ ꯆꯥꯛꯂꯛꯂꯦ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕꯤ ꯁꯥꯒꯩꯌꯣꯅ ꯆꯠꯈ꯭ꯔꯕꯤ ꯁꯥꯒꯩꯌꯣꯅ ꯆꯠꯈ꯭ꯔꯕꯤ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯨꯕ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯃꯩ ꯆꯥꯛꯂꯛꯂꯦ ꯍꯦꯟꯅ ꯃꯩ ꯆꯥꯛꯂꯛꯂꯦ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯒꯤ ꯍꯟꯖꯤꯟꯕ ꯏꯄꯤꯁꯣꯗ ꯇꯥꯕꯤꯔꯤꯕ 90.0ꯗ ꯇꯥꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒꯤ ꯃꯇꯨꯡ ꯂꯥꯟꯊꯣꯛꯆꯔꯒꯅꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ 7005707808 ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ ꯊꯦꯔꯥꯄꯤ ꯃꯈꯜꯁꯤꯡ ꯑꯗꯨꯗꯤ ꯍꯣꯃꯤꯑꯣꯄꯦꯊꯤ ꯍꯥꯡꯗꯣꯛꯆꯔꯤ ꯑꯌꯨꯁ ꯍꯤꯂꯤꯡ ꯄꯣꯏꯟꯠ ꯑꯥꯔꯃꯅꯤ ꯕꯤꯜꯗꯤꯡ ꯄꯥꯈꯪꯂꯥꯄꯝ ꯄꯔꯦꯡ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯁꯀꯤ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅꯅ ꯃꯈꯜ